Okay, comment ure. Good evening. Kay mathil honnabirage nga ngasise kenone ngasai game pomba kharaga hojikina mu nga haitare aduga tawre Said Khan kaino ngasi video se khara nuaite hai hoi ngasi live se nuaite henjang how khibo hai hawe comment ure ma'am junction piro awar se ngasi de khara ngan na thari se khara kuina su sana thabe ya na ba na tawbune aduga ahan ba hawbudo lang khapate dune ꯂꯥꯏꯚꯇ ꯌꯥꯔꯒ ꯀꯃꯦꯟ ꯃꯌꯥꯝꯅ ꯀꯃꯦꯟ ꯏꯕ ꯏꯗꯕꯗꯤ ꯑꯩ ꯈꯪꯗ꯭ꯔꯦꯕ ꯑꯩꯉꯣꯟꯗꯗꯤ ꯑꯝꯇ ꯎꯗ꯭ꯔꯦꯕ ꯂꯥꯛꯁꯟꯕꯤꯔꯣ ꯀꯩꯅꯣ ꯉꯁꯤꯗꯤ ꯏꯁꯥꯁꯨ ꯉꯟꯇꯥꯅ ꯎꯏꯒꯦ ꯇꯧꯔꯤꯗ ꯅꯦꯠꯋꯥꯛꯅ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯁꯥꯍꯤꯠ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯀꯩꯝꯇ ꯂꯩꯇꯦ ꯁꯤ ꯀꯔꯤ ꯑꯣꯏꯗꯣꯏꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯉꯟꯇꯥꯅ ꯎꯏꯒꯦ ꯇꯧꯔꯦ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯣ ꯂꯟꯖꯦꯟꯕꯤ ꯍꯥꯏꯌꯣ ꯍꯥꯏ I am user nameꯁꯤꯗꯤ ꯂꯟꯆꯦꯟꯕꯤ ꯑꯣꯀꯦ ꯎꯏꯕ ꯌꯥꯗ꯭ꯔꯤ ꯃꯌꯥꯝ ꯀꯩꯗꯧꯔꯤꯒꯦ ꯕ꯭ꯔꯣꯁꯤ ꯃꯤ ꯋꯥꯠꯂꯦ ꯑꯗꯨꯅ ꯎꯏꯗꯧꯔꯦ ꯃꯥꯅꯦ ꯎꯏꯔꯦ ꯃꯤꯠ ꯄꯥꯡꯕ ꯉꯝꯗ꯭ꯔꯦ ꯋꯥꯁꯜꯂꯛꯑꯦ ꯃꯌꯥꯝꯇ ꯂꯥꯛꯁꯤꯜꯂꯅ ꯀꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯟꯆꯦꯟꯕꯤ ꯀꯧꯏ ꯍꯥꯏꯔꯤꯕ꯭ꯔꯥ ꯂꯟꯆꯦꯟꯕꯤꯅ ꯀꯃꯦꯟꯁꯦ 3ꯂꯛ ꯁꯨꯔꯦ ꯂꯟꯆꯦꯟꯕꯤ ꯀꯧꯕ ꯑꯣꯏꯔꯒꯗꯤ ꯂꯟꯆꯦꯟꯕꯤ ꯂꯥꯛꯑꯣ ꯑꯁꯦꯡꯕ ꯑꯁ ꯃꯤꯠ ꯄꯥꯡꯕ ꯋꯥꯏ ꯀꯩꯅꯣ ꯉꯁꯤꯗꯤ ꯉꯟꯇꯥꯅ ꯎꯏꯒꯦ ꯌꯨ ꯑꯥꯏ ꯁꯕꯁꯀ꯭ꯔꯥꯏꯕ ꯌꯨ ꯍꯥꯏ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯜꯂꯛꯄꯗꯨꯅ ꯇꯞ ꯇꯞꯅ ꯃꯤ ꯃꯁꯤꯡ ꯌꯥꯝꯈꯠꯂꯛꯀꯗꯣꯏꯅꯤ ꯅꯣꯡꯃꯒꯤ ꯑꯃꯃꯝꯇ ꯂꯧꯁꯤꯜꯂꯛ ꯇꯥꯔꯁꯨ ꯑꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯣ ꯀꯩꯗꯧꯔꯤꯒꯦ ꯃꯌꯥꯝ ꯂꯥꯛꯑꯣ ꯉꯥꯏꯕ ꯋꯥꯔꯦ ꯍꯣꯏꯅꯦ ꯀꯗꯥꯏ ꯆꯠꯅꯈ꯭ꯔꯕꯅꯣ ꯑꯩꯁꯨ ꯉꯥꯏꯕ ꯌꯥꯝ ꯋꯥꯔꯦ ꯃꯤꯠꯁꯤ ꯄꯥꯡꯕ ꯉꯝꯗ꯭ꯔꯦ ꯃꯤꯠꯁꯨ ꯋꯥꯅ ꯄꯥꯡꯉꯦ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯊꯨꯞꯄꯩ ꯇꯥꯏꯞ ꯇꯧꯔꯦ ꯍꯥꯏꯇꯥꯔꯦ ꯊꯦꯡꯛ ꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯕ ꯕ꯭ꯔꯣꯒꯤ ꯐ꯭ꯔꯦꯟ ꯃꯌꯥꯝ ꯆꯥꯛꯂꯦꯟ ꯑꯃ ꯇꯧꯕꯅ ꯐꯔꯣꯏꯗ꯭ꯔꯥ ꯀꯔꯥꯎꯀꯦ ꯇꯧꯔꯒ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯃꯗꯨ ꯃꯗꯨ ꯁꯣꯏꯗꯅ ꯇꯧꯕ ꯌꯥꯕ ꯊꯕꯛꯅꯤ ꯃꯗꯨ ꯆꯥꯛ ꯆꯔꯥ
ꯑꯃ ꯆꯥꯛꯂꯦꯟ ꯑꯃ ꯁꯤꯜꯂꯒꯀꯣ ꯍꯥꯎꯕ ꯍꯥꯎꯇꯕ ꯀꯔꯤꯅꯣ ꯑꯔꯩꯕ ꯈꯔ ꯆꯥꯃꯤꯟꯅꯔꯒꯅꯦ ꯏꯁꯩꯁꯦ ꯀꯔꯥꯎꯀꯤ ꯇꯧꯔꯒ ꯏꯁꯩꯒ ꯁꯛꯍꯟꯕ ꯇꯧꯁꯤ ꯃꯇꯥꯡ ꯆꯥꯕ ꯇꯧꯁꯤ ꯀꯩ ꯂꯝꯅꯣ ꯍꯥꯏꯌꯦ ꯑꯩꯒꯤ ꯂꯝ ꯑꯁꯦꯡꯕꯁꯦ ꯑꯣꯏꯅ ꯍꯥꯏꯔꯒꯦ ꯁꯥꯏꯇꯣꯟꯅꯤ ꯁꯥꯏꯇꯣꯟꯗꯒꯤꯅꯤ ꯂꯟꯆꯦꯟꯕꯤꯁꯤꯅ ꯀꯩ ꯂꯝꯗꯒꯤꯅꯣ ꯀꯩ ꯂꯝꯅꯣ ꯃꯥꯏ ꯀꯩꯅꯣꯁꯦ ꯀꯔꯤ ꯕ꯭ꯔꯣ ꯁꯦꯠꯇꯤꯡꯒꯤ ꯁꯦꯀꯦꯟ ꯁ꯭ꯄꯦꯁ ꯐꯖꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯤ ꯍꯥꯏꯔꯛꯎꯅꯦ ꯑꯩ ꯈꯪꯅꯕ ꯃꯑꯣꯡꯗ ꯁꯦꯠꯇꯤꯡꯁꯦ ꯀꯔꯝꯕ ꯐꯣꯟꯒꯤ ꯁꯦꯠꯇꯤꯡꯗꯔ ꯑꯗꯨꯒ ꯁꯦꯀꯦꯟ ꯁ꯭ꯄꯦꯁ ꯍꯥꯏꯁꯦ ꯀꯩꯅꯣꯗꯔ ꯚꯔꯆꯨꯋꯦꯜ ꯔꯦꯝꯒꯨꯝꯕꯒꯤꯗꯨꯔꯥ ꯁ꯭ꯄꯦꯁ ꯍꯥꯏꯁꯦ ꯑꯩ ꯆꯞ ꯆꯥꯕ ꯈꯪꯗ꯭ꯔꯦ ꯀꯔꯤ ꯃꯇꯥꯡꯗꯅꯣ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯩꯉꯣꯟꯗ ꯑꯝꯇ ꯍꯥꯟꯅ ꯒ꯭ꯌꯥꯟ ꯇꯥꯍꯟꯕꯤꯔꯛꯑꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯅ ꯈꯪꯕ ꯑꯣꯏꯔꯗꯤ ꯍꯥꯏꯔꯛꯄ ꯌꯥꯅꯤ ꯑꯣꯀꯦ ꯃꯣꯏꯔꯥꯡꯈꯣꯝꯗꯒꯤ ꯑꯦꯝ ꯔꯣꯕ꯭ꯂꯣꯛꯁ ꯍꯥꯏ ꯃꯥꯜꯂꯦ 40521 ꯁꯨꯃꯥꯏꯅꯒ ꯀꯩꯗꯒꯤꯅꯣ ꯈꯪꯗꯦ ꯁꯨꯃꯥꯏꯅ ꯊꯣꯟꯕꯁꯦ ꯍꯩꯌꯨ ꯌꯥꯗꯦ ꯊꯣꯟꯒꯦ ꯀꯥꯏꯅ ꯈꯜꯂꯛꯄ ꯃꯇꯝꯗ ꯁꯨꯝꯕꯁꯦ ꯅꯤꯡꯁꯤꯡꯍꯧ ꯌꯥꯗꯦꯕ ꯍꯥꯟꯅ ꯀꯣꯛꯁꯤꯗ ꯉꯜꯂꯤ ꯇꯧ ꯃꯥꯜꯂꯦ ꯃꯤꯁꯦ ꯌꯥꯝ ꯂꯥꯛꯇꯦ ꯄꯨꯡ 9 ꯍꯥꯏꯁꯦ ꯑꯩꯒꯤ ꯂꯥꯏꯐꯁꯤꯗꯗꯤ ꯌꯥꯝ ꯉꯜꯂꯤꯕꯅꯦꯕ ꯃꯥꯄꯟ ꯃꯈꯥꯏ ꯇꯔꯥꯒ ꯇꯥꯔ ꯊꯥꯕꯅꯦ if you are not ꯂꯟꯆꯦꯟꯕꯤ then are you looking for ꯂꯟꯆꯦꯟꯕꯤ here ꯃꯌꯥꯝ ꯉꯥꯏꯈꯤꯁꯤ is my sister okay ꯅꯤꯡꯊꯧꯖꯝꯁꯨ ꯂꯥꯛꯑꯦ ꯄꯔꯃꯤꯟꯁꯨꯂꯔ ꯍꯥꯏꯕ ꯑꯣꯀꯦ ꯄꯥꯏꯔꯛꯏꯁꯤ ꯀꯃꯦꯟ ꯇꯧꯔꯛꯏꯁꯤꯀꯣ ꯑꯉꯥꯡ ꯁ꯭ꯀꯨꯜ ꯇꯝꯃꯤꯕ ꯁꯥꯇ꯭ꯔꯒꯨꯝꯕ ꯃꯥꯜꯂꯦ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯂꯣꯏꯅ ꯀꯣꯏꯕ ꯆꯠꯈ꯭ꯔꯖꯥꯠꯂꯥ ꯊꯦꯡꯉꯦ ꯍꯪꯅꯔꯛꯑꯣꯅꯦ ꯅꯣꯏꯕꯨ ꯃꯥꯅꯦ ꯊꯦꯡꯉꯦ ꯅꯤꯡꯊꯝꯊꯥꯒꯤ ꯑꯍꯤꯡꯁꯤꯗꯗꯤ ꯀꯩꯅꯣꯅꯤ ꯀꯔꯤ ꯍꯥꯏꯅꯤ ꯄꯨꯡ 9 ꯇꯥꯕ ꯍꯥꯏꯁꯦ ꯊꯦꯡꯉꯕꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯗꯤ ꯁ꯭ꯀꯨꯜ ꯇꯝꯃꯤꯕ ꯁꯥꯇ꯭ꯔ ꯃꯥꯜꯂꯦ ꯍꯥꯏꯗꯣ ꯃꯥꯅꯤ ꯍꯥꯏꯌꯦ ꯑꯣꯀꯦ ꯀ꯭ꯂꯥꯁ ꯀꯌꯥ ꯇꯝꯃꯒꯦ ꯀꯩ ꯁ꯭ꯀꯨꯜꯗ ꯇꯝꯃꯤꯒꯦ I am class 8 class. I am in 8 class. ꯋꯥꯔꯝꯒꯅꯤꯀꯣ ꯐꯣꯟ ꯁꯦꯠꯇꯤꯡꯒꯤ ꯁꯦꯀꯦꯟ ꯁ꯭ꯄꯦꯁ ꯑꯅ ꯑꯃ ꯌꯥꯎꯕꯗꯣ ꯁꯤꯒꯤ ꯃꯔꯝꯗ ꯐꯣꯟꯒꯤ ꯁꯦꯠꯇꯤꯡꯗ ꯁꯦꯀꯦꯟ ꯁ꯭ꯄꯦꯁ ꯍꯥꯏꯁꯦ ꯑꯩꯅ ꯊꯦꯡꯅꯗꯦꯕꯀꯣ ꯀꯔꯝꯕ ꯐꯣꯟꯗꯅꯣ ꯀꯃꯥꯏꯅ ꯑꯣꯏꯔꯤꯅꯣꯗꯣ ꯑꯩꯅ ꯄꯥꯏꯔꯤꯕ ꯐꯣꯟꯁꯤꯗꯒꯗꯤ ꯑꯗꯨꯝꯕꯗꯣ ꯌꯥꯎꯗꯦ ꯑꯗꯣ ꯌꯦꯡꯒꯦ ꯑꯩ ꯀꯔꯤꯗꯅꯣ ꯐꯣꯟꯒꯤ ꯁꯦꯠꯇꯤꯡ ꯀꯔꯤꯗ ꯁꯦꯀꯦꯟ ꯁ꯭ꯄꯦꯁ ꯍꯥꯏꯁꯦ ꯀꯩꯅꯣ ꯍꯥꯏꯅ ꯄꯣꯀꯣ X3ꯁꯦ ꯌꯥꯝ ꯕꯦꯔꯥ ꯀꯥꯏꯌꯦ ꯁꯦꯝꯕꯗ ꯂꯣꯏꯔꯦ ꯀꯃꯥꯏꯅ ꯇꯧꯕ ꯐꯣꯟꯅꯣꯗꯣ ꯄꯣꯀꯣ X3ꯁꯦ ꯀꯨꯏꯁꯨ ꯀꯨꯏꯔꯦꯅꯦꯀꯣ ꯈꯔ ꯀꯨꯏꯔꯕ ꯐꯣꯟꯁꯨ ꯑꯣꯏꯔꯦ ꯑꯗꯨꯒ ꯄꯣꯀꯣꯒꯤ ꯐꯣꯟꯁꯤꯡꯁꯦ ꯄꯣꯀꯣ ꯈꯛꯇꯒꯤ ꯅꯠꯇꯦꯕꯀꯣ MIꯒꯤ ꯐꯣꯟꯁꯨ ꯇꯧꯋꯦꯕ ꯍꯧꯖꯤꯛꯀꯤ ꯁꯥꯎꯃꯤ ꯍꯥꯏꯇꯥꯔꯦꯅꯦꯀꯣ MIꯒꯤ ꯐꯣꯟꯁꯦ ꯃꯣꯏꯁꯤ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯕ ꯈꯔ ꯋꯥꯠꯂꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯑꯩ ꯐꯣꯟꯁꯦ MIꯒꯨꯝꯕ ꯄꯣꯀꯣꯒꯨꯝꯕꯁꯦ ꯑꯩ ꯁꯖꯦꯁ ꯇꯧꯅꯤꯡꯗꯦꯕꯀꯣ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯍꯥꯟꯅꯗꯤꯅꯦ ꯑꯅꯧꯕ ꯃꯣꯏꯅ ꯀꯝꯄꯅꯤꯁꯤ ꯅꯧꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯅꯤꯄꯨꯔꯗꯒ ꯌꯥꯝ ꯀꯟꯅ MI5 ꯀꯥꯏꯅ ꯑꯅꯧꯕ ꯐꯣꯟ ꯑꯃ ꯊꯣꯛꯂꯛꯄ ꯃꯇꯝꯗꯣ ꯑꯗꯥꯏꯋꯥꯏꯗꯨꯗꯒꯤꯅ ꯅꯣꯠ ꯁꯦꯔꯤꯁ ꯅꯣꯠ 9 ꯅꯣꯠ 10 ꯑꯁ꯭ꯋꯥꯏꯐꯥꯎꯕꯁꯤ ꯃꯣꯏꯁꯤ ꯐꯖꯅ ꯚꯦꯂꯨ ꯐꯣꯔ ꯃꯅꯤ ꯃꯃꯜꯁꯨ ꯍꯣꯡꯕ ꯑꯗꯨꯒ ꯁ꯭ꯄꯦꯁꯤꯐꯤꯀꯦꯁꯟꯁꯨ ꯐꯕ ꯑꯗꯨꯒ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯃꯥꯔꯀꯦꯠꯁꯤ ꯀꯦꯞꯆꯔ ꯇꯧꯅꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯃꯥꯏꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯦꯕ ꯍꯧꯖꯤꯛꯁꯤꯅ ꯑꯃꯨꯛ ꯀꯩꯗꯧꯒꯦ ꯍꯥꯏ ꯀꯥꯟꯁꯤꯗ ꯑꯦꯟꯇ꯭ꯔꯤ ꯂꯦꯚꯦꯜ ꯁꯤꯒꯨꯝꯕ ꯕꯖꯦꯠ ꯂꯦꯚꯦꯜ ꯐꯣꯟꯁꯦ ꯀꯌꯥꯁꯨ ꯁꯥꯗ꯭ꯔꯦ ꯃꯣꯏꯁꯦ ꯄꯨꯊꯣꯛꯇ꯭ꯔꯦ ꯑꯗꯨꯒ
ꯁꯤꯗꯩꯁꯤꯗ ꯃꯣꯏ ꯐꯣꯀꯁ ꯇꯧꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯃꯣꯏ ꯐ꯭ꯂꯦꯒꯁꯤꯞ ꯐꯣꯟꯁꯤꯡꯗ 50,000 60,000 ꯄꯤꯕꯗ ꯉꯁꯥꯏꯒꯤ MIꯒꯤꯀꯣ ꯃꯣꯏꯒꯤ ꯐ꯭ꯂꯦꯒꯁꯤꯞ ꯐꯣꯟꯁꯤꯡꯗ ꯇꯥꯔꯒꯦꯠ ꯇꯧ ꯂꯩꯔꯦ ꯑꯦꯄꯜꯒꯨꯝꯕ ꯀꯝꯄꯅꯤꯁꯤꯡꯗ ꯁꯦꯝꯁꯪꯒꯨꯝꯕ ꯀꯝꯄꯤꯌꯔ ꯇꯧꯕ ꯌꯥꯅꯕ ꯍꯥꯏꯅ ꯑꯗꯨꯒꯤ ꯃꯥꯔꯀꯦꯠ ꯁꯤꯌꯔꯁꯤ ꯇꯧꯅꯕ ꯍꯥꯏꯅ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯑꯩꯗꯤ ꯄꯣꯀꯣꯒꯨꯝꯕ ꯑꯗꯩꯗꯤ ꯁꯥꯎꯃꯤꯒꯨꯝꯕꯒꯤ ꯐꯣꯟꯁꯦ ꯃꯣꯏꯁꯦ ꯑꯩ ꯁꯖꯦꯁ ꯇꯧꯅꯤꯡꯗꯦ ꯑꯗꯣ ꯄꯣꯀꯣ X3 ꯍꯥꯏꯗꯣ ꯈꯔꯁꯨ ꯀꯨꯏꯕ ꯐꯣꯟ ꯑꯣꯏꯔꯦ ꯌꯥꯗ꯭ꯔꯒꯗꯤ ꯍꯣꯏ ꯁꯦꯝꯕꯗꯤ ꯃꯊꯧ ꯇꯥꯏ ꯄꯥꯏꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯗꯨꯒ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯐꯠꯇ꯭ꯔꯕ ꯀꯟꯗꯤꯁꯟ ꯑꯣꯏꯔꯒꯗꯤ ꯀꯩ ꯍꯥꯏꯅꯤ ꯄꯩꯁꯥ ꯃꯌꯥꯝ ꯆꯪꯉꯒ ꯁꯦꯝꯗꯣꯛ ꯑꯣꯏꯇꯥꯔꯗꯤꯀꯣ ꯁꯦꯝꯗꯕꯅꯕꯨ ꯍꯦꯟꯅ ꯐꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯋꯥꯈꯜꯗ ꯑꯩꯗꯤ ꯁꯥꯇ꯭ꯔ ꯅꯠꯇꯦ ꯃꯤꯁꯇ꯭ꯔꯤꯅꯤ ꯍꯥꯏꯔꯤ ꯑꯣꯀꯦ ꯃꯤꯁꯇ꯭ꯔꯤꯁꯤ ꯀꯔꯝꯕ ꯃꯤꯁꯇ꯭ꯔꯤꯅꯣ ꯔꯥꯖ ꯃꯤꯁꯇ꯭ꯔꯤꯔꯥ ꯀꯔꯤꯅꯣ ꯔꯥꯖ ꯃꯤꯁꯇ꯭ꯔꯤ ꯍꯥꯏꯅꯕꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯌꯨꯝ ꯁꯥꯕꯒꯨꯝꯕ ꯆꯦꯛ ꯆꯥꯟꯕꯒꯨꯝꯕ ꯁꯨꯝꯕꯁꯦ ꯔꯥꯖ ꯃꯤꯁꯇ꯭ꯔꯤ ꯍꯥꯏꯅꯕꯅꯦ ꯑꯗꯨ ꯃꯤꯁꯇ꯭ꯔꯤꯁꯦ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯤꯁꯇ꯭ꯔꯤꯅꯣ ꯎꯒꯤ ꯃꯤꯁꯇ꯭ꯔꯤ ꯑꯣꯏꯗꯣꯏꯔꯥ ꯎꯒꯤ ꯃꯤꯁꯇ꯭ꯔꯤꯁꯤꯅ ꯀꯔꯤ ꯍꯥꯏꯅꯩ ꯃꯩꯇꯩꯂꯣꯟꯗꯗꯤ ꯀꯔꯤ ꯍꯥꯏꯕꯅꯣ ꯎ ꯁꯨꯕꯒ ꯑꯗꯨꯝ ꯍꯥꯏꯅꯩꯀꯣ ꯀꯥꯔꯄꯦꯟꯇꯔꯁꯦ ꯑꯩ ꯈꯪꯗꯦ ꯀꯃꯥꯏꯅ ꯍꯥꯏꯅꯕꯅꯣ ꯃꯤꯒꯤꯗꯗꯤ ꯌꯥꯎꯋꯦ MIꯒꯤꯗꯗꯤ ꯌꯥꯎꯋꯦ ꯍꯥꯏꯕ ꯑꯣꯏꯗꯧ ꯃꯥꯜꯂꯦ ꯃꯥꯒꯤꯁꯦ ꯃꯥꯒꯤ ꯁꯦꯀꯦꯟ ꯁ꯭ꯄꯦꯁ ꯍꯥꯏꯁꯦ ꯑꯣꯀꯦ ꯀꯩꯅꯣꯅꯤ ꯁꯦꯀꯦꯟ ꯁ꯭ꯄꯦꯁ ꯍꯥꯏꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯐꯣꯟꯗ ꯑꯩꯈꯣꯏꯅ ꯂꯦꯞꯇꯣꯞꯀꯨꯝꯕ ꯀꯝꯄ꯭ꯌꯨꯇꯔꯒꯨꯝꯕꯗ ꯑꯩꯈꯣꯏꯅ ꯌꯨꯖꯔ ꯍꯥꯏꯇꯥꯔꯦꯅꯦ ꯌꯨꯖꯔ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯂꯣꯒ ꯏꯟ ꯇꯧꯔꯀꯥꯟꯗ ꯄ꯭ꯔꯣꯐꯥꯏꯜꯒꯨꯝꯕ ꯇꯣꯉꯥꯟꯅ ꯁꯥꯔꯀꯥꯟꯗ ꯂꯣꯒ ꯏꯟ ꯇꯧꯔꯀꯥꯟꯗ ꯁꯤꯖꯤꯟꯅꯕ ꯌꯥꯏꯗꯅ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯅ ꯑꯦꯗꯃꯤꯟꯒꯤ ꯑꯦꯀꯥꯎꯟꯗꯣ ꯂꯣꯒ ꯏꯟ ꯇꯧꯔ ꯁꯤꯖꯤꯟꯅꯔꯒꯗꯤ ꯑꯩꯅ ꯁꯤꯖꯤꯟꯅꯕ ꯄꯣꯠ ꯆꯩ ꯃꯌꯥꯝꯗꯣ ꯑꯩꯅ ꯑꯗꯨꯝ ꯈꯛꯇꯪ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯑꯗꯨꯒ ꯑꯩꯅ ꯑꯗꯨꯗꯒꯤ ꯑꯦꯗꯃꯤꯟ ꯑꯦꯀꯥꯎꯟꯗꯣ ꯂꯣꯒ ꯑꯥꯎꯠ ꯇꯧꯊꯣꯛꯑꯀꯥꯟꯗ ꯑꯇꯣꯞꯄ ꯌꯨꯖꯔ ꯑꯃꯒꯤ ꯑꯦꯀꯥꯎꯟ ꯑꯃ ꯒꯦꯁ ꯑꯦꯀꯥꯎꯟꯕꯨ ꯑꯣꯏꯔꯁꯨ ꯑꯃ ꯁꯥꯔꯒ ꯑꯩꯅ ꯑꯗꯨꯗ ꯂꯣꯒ ꯏꯟ ꯇꯧꯔꯀꯥꯟꯗ ꯃꯤꯅ ꯑꯩꯒꯤ ꯁꯤꯁꯇꯦꯝꯗꯣ ꯑꯝꯇ ꯄꯥꯏꯒꯦ ꯐꯣꯟ ꯑꯝꯇ ꯄꯥꯏꯒꯦ ꯍꯥꯏꯔꯒ ꯐꯣꯟꯗꯁꯨ ꯌꯥꯎꯕꯅꯦ ꯑꯗꯨꯗ ꯁꯦꯀꯦꯟ ꯁ꯭ꯄꯦꯁ ꯍꯥꯏꯅ ꯍꯥꯏꯕꯗꯨꯗ ꯃꯃꯤꯡꯗꯨꯗꯀꯣ ꯑꯩꯅ ꯈꯤꯇꯪ ꯀꯟꯐ꯭ꯌꯨꯁ ꯂꯩꯕꯅꯦ ꯑꯗꯨ ꯃꯃꯤꯡꯗꯨꯗ ꯑꯇꯣꯞꯄꯗ ꯀꯩꯅꯣꯁꯨ ꯑꯇꯣꯞꯄ ꯐꯣꯟ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏ ꯌꯥꯎꯋꯦ ꯑꯗꯨꯗꯨꯗꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯉꯣꯟꯗꯒꯤ ꯃꯤ ꯑꯃꯅꯒ ꯃꯁꯛ ꯈꯪꯗꯕ ꯃꯤ ꯑꯃꯅ ꯅꯠꯇ꯭ꯔꯒꯅ ꯏꯃꯥꯟꯅꯕ ꯑꯃꯅ ꯏꯃꯥꯟꯅꯕꯤ ꯑꯃꯅ ꯑꯩꯈꯣꯏꯗ ꯅꯪꯒꯤ ꯐꯣꯟꯗꯣ ꯑꯝꯇ ꯄꯤꯔꯛꯑꯣ ꯃꯤꯅꯤꯠ 5-10 ꯑꯩ ꯐꯣꯟ ꯑꯝꯇ ꯋꯥꯏꯒꯦ ꯅꯠꯇ꯭ꯔꯒ ꯐꯣꯟꯗꯣ ꯑꯝꯇ ꯇꯧꯒꯦ ꯈꯣꯠꯀꯦ ꯍꯥꯏꯅ ꯄꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯩꯒꯤ ꯐꯣꯟꯁꯦ ꯍꯥꯡꯉ ꯄꯤꯊꯣꯛꯄꯗ ꯑꯩꯒꯤ ꯄꯥꯔꯁꯣꯅꯦꯜ ꯑꯣꯏꯕ ꯗꯦꯇꯥ ꯃꯌꯥꯝ ꯑꯃ ꯑꯗꯩꯗꯤ ꯑꯩꯅ ꯃꯣꯏꯗ ꯈꯪꯍꯟꯅꯤꯡꯗꯕ ꯑꯩꯒꯤ ꯆꯦꯠ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤ ꯐꯣꯇꯣꯁ ꯚꯤꯗꯤꯑꯣꯁ ꯑꯣꯏꯕ ꯌꯥꯏ ꯃꯣꯏꯗ ꯎꯍꯟꯅꯤꯡꯗꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯂꯩꯗꯅꯀꯣ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯎꯍꯟꯗꯕꯤꯗ ꯉꯁꯥꯏꯒꯤ ꯌꯨꯖꯔ ꯑꯃ ꯇꯣꯉꯥꯟꯕ ꯏꯅꯧ ꯅꯧꯕ ꯌꯨꯖꯔ ꯑꯃꯒꯤ ꯑꯦꯀꯥꯎꯟꯗ ꯂꯣꯒ ꯏꯟ ꯇꯧꯕ ꯑꯗꯨꯃꯥꯏꯅꯀꯣ ꯐꯣꯟꯁꯤꯁꯨ ꯑꯦꯀꯥꯎꯟ ꯑꯃꯗ ꯍꯥꯡꯉꯀꯥꯟꯗꯀꯣ ꯃꯥꯅ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ ꯉꯁꯥꯏ ꯑꯩꯒꯤ ꯗꯦꯇꯥꯁꯤꯡꯗꯣ ꯐꯥꯏꯜ ꯀꯩꯀꯩꯗꯣ ꯎꯔꯣꯏꯕꯀꯣ ꯃꯥꯁꯨ ꯁꯤꯖꯤꯟꯅꯕꯗꯤ ꯂꯣꯏ ꯌꯥꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯒ ꯀꯩꯅꯣꯅꯤ ꯁꯦꯠꯇꯤꯡꯗ ꯁꯦꯀꯦꯟ ꯁ꯭ꯄꯦꯁ ꯍꯥꯏꯗꯣ ꯏꯌꯥꯝꯕ ꯑꯩꯁꯨ ꯁꯦꯝꯁꯪ ꯒꯦꯂꯦꯛꯁꯤ S24 ꯑꯃ ꯐ꯭ꯂꯤꯞꯀꯥꯔꯠꯇꯒꯤ ꯑꯣꯔꯗꯔ ꯇꯧꯖꯈ꯭ꯔꯦ ꯁꯦꯐ ꯑꯣꯏꯒꯗ꯭ꯔꯥ ꯑꯣꯏꯔꯣꯏꯗ꯭ꯔꯥ ꯕꯔꯕꯤꯟ ꯁꯦꯐ ꯑꯣꯏꯒꯅꯤ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯆꯤꯡꯅꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯩꯗꯤ ꯑꯣꯟꯂꯥꯏꯟ ꯄ꯭ꯂꯦꯠꯐꯣꯝꯁꯤꯡꯗ ꯄꯣꯠ ꯂꯩꯕꯁꯤ ꯐ꯭ꯂꯤꯞꯀꯥꯔꯠ ꯅꯠꯇ꯭ꯔꯒꯅ ꯑꯦꯃꯥꯖꯣꯟꯒꯨꯝꯕ ꯑꯅꯤꯁꯤꯗꯒꯤ ꯅꯠꯇꯅ ꯑꯩ ꯂꯩꯇꯦ ꯃꯤꯟꯇ꯭ꯔꯥꯒꯨꯝꯕ ꯑꯗꯩꯗꯤ ꯀꯩꯅꯣꯒꯨꯝꯕ ꯃꯤꯁꯣ ꯀꯥꯏꯅ ꯂꯩꯕꯗꯣ ꯑꯗꯨꯒꯨꯝꯕꯗꯒꯤ ꯑꯝꯇ ꯂꯩꯇꯦ ꯃꯣꯏꯁꯦ ꯊꯥꯖꯕꯁꯦ ꯑꯩꯗꯤ ꯈꯤꯇꯪ ꯋꯥꯠꯂꯦ ꯑꯗꯨꯒ ꯑꯦꯃꯥꯖꯣꯟ ꯐ꯭ꯂꯤꯞꯀꯥꯔꯠꯇꯤ ꯑꯩꯅ ꯌꯥꯝ ꯊꯥꯖꯩ ꯍꯥꯏꯕꯗꯤ ꯃꯣꯏꯁꯦ ꯌꯥꯝ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯔꯦ ꯍꯥꯏꯕꯒꯤ ꯅꯠꯇꯕꯀꯣ ꯑꯦꯅꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯥꯛꯄꯗ ꯃꯣꯏꯗ ꯑꯩꯈꯣꯏ ꯀꯝꯄ꯭ꯂꯦꯟ ꯇꯧꯕ ꯌꯥꯏ ꯀꯁꯇꯃꯔ ꯀꯦꯌꯔ ꯐꯖꯅ ꯃꯇꯤꯛ ꯆꯥꯅ ꯂꯩꯀꯣ ꯑꯗꯨꯒꯤ ꯃꯊꯛꯇ ꯄꯣꯠꯁꯦ ꯂꯥꯟꯅ ꯂꯥꯛꯄ ꯃꯇꯝꯗ ꯔꯤꯇꯔꯟ ꯇꯧꯕ ꯌꯥꯏ ꯔꯤꯐꯟ ꯇꯧꯍꯟꯕ ꯌꯥꯏ ꯏꯟ ꯀꯦꯁ ꯑꯩꯅ ꯄꯣꯠꯁꯦ ꯆꯦꯜꯂ ꯃꯇꯨꯡꯗ ꯄꯣꯠꯁꯦ ꯂꯝꯕꯤꯗ ꯃꯥꯡꯈ꯭ꯔꯦ ꯅꯠꯇ꯭ꯔꯒ ꯑꯩ ꯁꯨꯡꯌꯧ ꯌꯧꯔꯛꯇꯅ ꯄꯣꯠꯁꯦ ꯂꯥꯛꯈꯤꯗ꯭ꯔꯦ ꯍꯥꯏꯇꯥꯔꯒꯁꯨ ꯑꯩꯅ ꯃꯗꯨ ꯀ꯭ꯂꯦꯝ ꯇꯧꯕ ꯃꯇꯝꯗ ꯅꯠꯇ꯭ꯔꯒꯅ ꯌꯧꯔꯛ ꯇꯥꯔꯒꯁꯨ ꯗꯤꯐꯦꯛ ꯇꯧꯕ ꯄꯣꯠ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯅ ꯄꯣꯠꯁꯦ ꯍꯟꯗꯣꯛꯈ꯭ꯔꯒ ꯑꯩ ꯄꯩꯁꯥꯁꯤ ꯂꯣꯏ ꯍꯟꯕꯤꯔꯛꯎ ꯍꯥꯏꯔꯁꯨ ꯄꯩꯁꯥꯗꯣ ꯑꯗꯨꯝ ꯕꯨꯗꯤ ꯈꯔ ꯆꯪꯉꯤ ꯑꯩꯅ ꯄꯤꯈꯤꯕ ꯃꯃꯜꯗꯣ ꯆꯞ ꯆꯥꯅ ꯑꯗꯨꯝ ꯍꯟꯖꯤꯜꯂꯛꯀꯅꯦꯕꯀꯣ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇ꯭ꯔꯁ ꯑꯣꯏꯕ ꯌꯥꯕ ꯆꯦꯜꯂꯤ ꯑꯦꯅꯤ ꯄꯣꯠ ꯑꯃ ꯑꯩꯅ ꯑꯄꯥꯝꯕ ꯁꯝꯅ ꯍꯥꯏ ꯀꯥꯟꯗ ꯑꯩꯅ ꯃꯤꯟꯇ꯭ꯔꯥꯗ ꯄꯣꯠ ꯑꯐꯕ ꯐꯖꯕ ꯑꯃ ꯄꯥꯝꯕ ꯑꯃ ꯌꯥꯎꯔꯛꯑꯦꯅꯁꯨ ꯈꯜꯂꯁꯦꯕꯀꯣ ꯑꯩ ꯃꯤꯟꯇ꯭ꯔꯥꯗ ꯌꯥꯎꯔꯤꯕ ꯄꯣꯠꯇꯨꯃꯛ ꯑꯩ ꯐ꯭ꯂꯤꯞꯀꯥꯔꯠꯇ ꯐꯪꯕ꯭ꯔꯥ ꯑꯦꯃꯥꯖꯣꯟꯗ ꯐꯪꯕ꯭ꯔꯥ ꯍꯥꯏꯅ ꯊꯤꯔꯒ ꯐ꯭ꯂꯤꯞꯀꯥꯔꯠ ꯅꯠꯇ꯭ꯔꯒ ꯑꯦꯃꯥꯖꯣꯟꯗꯒꯤ ꯑꯣꯏꯅ ꯆꯦꯜꯂꯤ ꯑꯦꯃꯥꯖꯣꯟꯗꯤ ꯑꯃꯨꯛ US ꯀꯤ ꯀꯝꯄꯅꯤ ꯑꯣꯏꯕꯅꯤꯅ ꯏꯟꯗꯤꯌꯥꯗ ꯈꯛꯇ ꯅꯠꯇꯦꯀꯣ ꯄ꯭ꯔꯤꯊꯤꯕꯤ ꯃꯐꯝ ꯃꯌꯥꯝ ꯑꯃꯗ ꯃꯣꯏꯒꯤ ꯁꯔꯚꯤꯁꯁꯤ ꯂꯩꯕꯅꯤꯅ ꯃꯣꯏꯗꯤ ꯑꯗꯨꯃꯥꯏꯅ ꯀꯥ ꯍꯦꯟꯅꯗꯤ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣꯁꯤꯃꯅꯤ ꯏꯟꯗꯤꯌꯥꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡꯅ ꯇꯧꯔꯝꯕꯗꯤ ꯌꯥꯏ ꯑꯗꯨꯒ ꯃꯣꯏ ꯃꯐꯝꯗꯤ ꯇꯧꯗꯦ ꯍꯥꯏꯇꯥꯔꯦ इसका सर्च द
MS69 Pro Max hay male. Please kaygino sibu purchase MX67 Pro Max. Kay MS57 Pro Max haise kaygino phone lo karino aise sawa khangde. Bro IQ ama lege tawbne IQ da phaba ama haibiro. IQ G10 yai IQ G10R kan leibda du yai lupa lising ko try to tom da sai da leibani. Ado handakti kaino se Republic Day sale laise sigumba Republic Day sale gumba sidi kaino ne buko. ꯑꯩꯈꯣꯏꯅ ꯐꯣꯟꯒꯨꯝꯕꯒꯤꯗꯃꯛꯇ ꯁ꯭ꯄꯦꯁꯤꯌꯦꯜꯂꯤ ꯀꯩꯅꯣꯗꯤ ꯅꯠꯇꯦꯕ ꯑꯩꯈꯣꯏꯒꯤ ꯐ꯭ꯂꯤꯞꯀꯥꯔꯠꯀꯤ ꯕꯤగ్ ꯕꯤꯂꯤꯌꯟ ꯗꯦ ꯁꯦꯜ ꯅꯠꯇ꯭ꯔꯒꯅ ꯑꯦꯃꯥꯖꯣꯟꯒꯤ ꯒ꯭ꯔꯦꯠ ꯏꯟꯗꯤꯌꯟ ꯐꯦꯁꯇꯤꯚꯦꯜ ꯁꯦꯜ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯑꯣꯛꯇꯣꯕꯔꯒꯨꯝꯕ ꯃꯇꯝꯗ ꯂꯥꯛꯄꯗꯣ ꯑꯗꯨꯒꯤ ꯁꯦꯜꯒꯤ ꯃꯇꯝꯁꯤꯡꯗꯨꯒꯤ ꯑꯗꯨꯃꯥꯏꯅꯗꯤ ꯗꯤꯁꯀꯥꯎꯟꯗꯤ ꯁꯨꯡꯃꯥꯟ ꯃꯥꯟꯅꯔꯣꯏꯀꯣ ꯁꯤꯒꯤ ꯑꯇꯩ ꯃꯇꯝꯗ ꯂꯥꯛꯏꯕ ꯁꯦꯜꯁꯦ ꯑꯗꯨꯒꯤ ꯃꯇꯝꯗꯨꯅ ꯆꯍꯤ ꯑꯃꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯀꯩꯅꯣꯅꯤ ꯆꯥꯎꯕ ꯁꯦꯜꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯀꯩꯅꯣꯁꯨ ꯇꯧꯋꯦꯕ ꯍꯟꯗꯛꯁꯦ ꯐꯣꯟꯁꯤꯡꯁꯦ ꯐꯣꯟ ꯈꯨꯗꯤꯡꯃꯛ ꯍꯥꯟꯅ ꯂꯣꯟꯆ ꯇꯧꯈꯤꯕ ꯐꯣꯟꯕꯨ ꯑꯣꯏꯔꯁꯨ ꯇꯨꯡꯗ ꯂꯣꯟꯆ ꯇꯧꯔꯛꯀꯗꯕ ꯐꯣꯟꯕꯨ ꯑꯣꯏꯔꯁꯨ ꯃꯌꯥꯝꯗ ꯃꯃꯥꯡꯗꯁꯨ ꯑꯩꯅ ꯂꯥꯏꯐꯇ ꯑꯗꯨꯝ ꯍꯥꯏꯈꯤꯕꯗꯣ ꯑꯩꯈꯣꯏꯒꯤ ꯆꯤꯞ ꯃꯦꯅꯨꯐꯦꯛꯆꯔꯤꯡꯒꯤ ꯁꯤꯁꯦ ꯁꯣꯔꯇꯦꯖ ꯂꯩꯕꯒꯤ ꯑꯗꯩꯗ ꯑꯗꯨ ꯈꯛꯇꯁꯨ ꯅꯠꯇꯅ ꯇꯦꯔꯤꯐ ꯂꯥꯏꯟ ꯋꯥꯡꯈꯠꯂꯛꯄ ꯈꯣꯠꯂꯛꯄ ꯁꯨꯝꯕ ꯃꯌꯥꯝꯁꯤꯅ ꯁ꯭ꯃꯥꯔꯠ ꯐꯣꯟꯒꯤ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯀꯤ ꯄꯣꯠꯁꯤꯡꯒꯤ ꯃꯃꯜ ꯇꯥꯡꯈꯠꯂꯅꯤ ꯍꯥꯏꯕꯁꯤ ꯏꯝꯄꯦꯛꯁꯦ ꯇꯥꯡꯁꯨ ꯇꯥꯡꯈꯠꯂꯦꯕꯀꯣ ꯍꯥꯟꯅ ꯂꯣꯟꯆ ꯇꯧꯈ꯭ꯔꯕ ꯐꯣꯟꯁꯤꯡꯗꯐꯥꯎ ꯑꯗꯨ ꯃꯃꯜ ꯇꯥꯡꯈꯠꯄ ꯃꯌꯥꯝ ꯌꯥꯎꯔꯦꯕ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕꯁꯨ ꯑꯣꯏꯕꯅ ꯑꯗꯩ ꯍꯟꯗꯛꯀꯤ ꯁꯦꯜꯁꯤꯗ ꯑꯣꯐꯔꯁꯨ ꯀꯌꯥ ꯂꯩꯇꯕꯅꯤꯅ ꯄꯣꯠꯁꯦ ꯂꯩꯕ ꯌꯥꯕ ꯍꯦꯛꯇ ꯑꯁꯤ ꯌꯥꯝ ꯐꯔꯦ ꯁꯤꯗ ꯂꯩꯍꯧꯕ ꯐꯔꯦ ꯀꯥꯏꯅ ꯍꯥꯏꯕ ꯑꯗꯨꯝꯕ ꯄꯣꯠꯇꯤ ꯑꯝꯇ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯃꯥꯏ ꯆꯦꯅꯦꯜ ꯍꯥꯏꯌꯦ ꯑꯣꯀꯦ ꯃꯥꯒꯤ ꯆꯦꯅꯦꯜꯅꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯣ ꯍꯥꯏ ꯃꯥꯜꯂꯦꯀꯣ ꯃꯌꯥꯝꯁꯨ ꯑꯝꯇ ꯊꯤꯖꯤꯟꯕꯤꯔꯣ ꯀꯩꯅꯣꯁꯦ MS67 Pro Max ꯍꯥꯏꯁꯦ ꯆꯦꯅꯦꯜꯗ ꯀꯔꯤ ꯒꯦꯝꯒꯨꯝꯕ ꯁꯥꯟꯅꯕꯩ ꯊꯥꯒꯠꯂꯤꯔꯥ ꯀꯩꯒꯤ ꯊꯥꯒꯠꯂꯤꯅꯣ ꯑꯩꯗꯤ ꯍꯧꯖꯤꯛꯇꯤ ꯂꯥꯏꯚ ꯊꯥꯔꯤꯕꯅꯤꯅ ꯌꯥꯔꯔꯣꯏ ꯑꯩ ꯀꯣꯟꯅ ꯌꯦꯡꯉꯒꯦ ꯑꯩꯗꯤ ꯐ꯭ꯂꯤꯞꯀꯥꯔꯠꯁꯦ ꯕꯦꯁꯅꯤ ꯏꯌꯥꯝꯕ S24 ꯄꯦꯟ ꯏꯗꯤꯁꯟꯁꯨ ꯐ꯭ꯂꯤꯞꯀꯥꯔꯠꯇꯒꯤ ꯀꯛꯑꯦ ꯕꯤగ్ ꯕꯤꯂꯤꯌꯟ ꯁꯦꯜꯗ ꯑꯗꯨꯅ ꯑꯣꯟꯂꯥꯏꯟ ꯄꯦꯃꯦꯟ ꯇꯧꯈꯤꯕꯁꯤ ꯀꯦꯟꯁꯦꯜ ꯇꯧꯕꯗ ꯑꯗꯨꯝ ꯔꯤꯐꯟ ꯂꯥꯛꯏ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯐ꯭ꯂꯤꯞꯀꯥꯔꯠ ꯏꯁ ꯗ ꯕꯦꯁ ꯇꯥꯔꯦ ꯍꯣꯏ ꯑꯗꯨꯅꯤ ꯑꯣꯟꯂꯥꯏꯟ ꯄꯦꯃꯦꯟꯒꯨꯝꯕ ꯇꯧꯈ꯭ꯔꯁꯨ ꯃꯣꯏ ꯔꯤꯐꯟ ꯑꯗꯨꯝ ꯇꯧꯔꯛꯀꯅꯤ ꯍꯣꯏ ꯑꯩꯅ ꯄꯥꯝꯕ ꯄꯣꯠꯇꯨ ꯀꯦꯟꯁꯦꯜ ꯇꯧꯊꯣꯔꯛꯄ ꯅꯠꯇ꯭ꯔꯒꯅ ꯀꯩ ꯍꯥꯏꯅꯤ ꯔꯤꯇꯔꯟ ꯇꯧꯊꯣꯛꯈꯤꯕ ꯈꯣꯠꯇꯣꯛꯄ ꯑꯗꯨꯝꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯗꯨꯝꯕꯗꯨꯗꯤ ꯅꯨꯡꯉꯥꯏꯇꯕ ꯄꯥꯝꯖꯔꯨꯕ ꯑꯁꯥꯗ ꯐꯣꯟꯗ ꯑꯩꯈꯣꯏꯅ ꯐꯣꯟꯕꯨ ꯑꯣꯏꯔꯁꯨ ꯄꯣꯠ ꯑꯃ ꯑꯣꯏꯔꯁꯨ ꯆꯦꯜꯂꯦ ꯑꯩ ꯐꯣꯟ ꯑꯃ ꯂꯩꯈ꯭ꯔꯦ ꯌꯧꯔꯛꯑꯅꯤ ꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯑꯦꯛꯁꯥꯏꯠꯃꯦꯟ ꯑꯃꯒ ꯂꯣꯏꯅꯅ ꯉꯥꯏ ꯂꯩꯔ ꯈꯜꯂꯦ ꯃꯇꯣꯝꯇꯒ ꯑꯣꯇꯣꯃꯦꯇꯤꯛ ꯀꯦꯟꯁꯦꯜꯒ ꯇꯧꯈꯤꯕ ꯔꯤꯐꯟ ꯇꯧꯔꯛꯄꯁꯨ ꯌꯥꯎꯋꯤꯗꯅꯀꯣ ꯑꯗꯨꯝꯕꯗꯨꯕꯨꯗꯤ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒꯤ ꯀꯩꯅꯣꯗꯨꯕꯨꯗꯤ ꯂꯩ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯄꯩꯁꯥꯗꯤ ꯃꯥꯡꯉꯣꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝꯕ ꯊꯥꯖꯕ ꯌꯥꯕ ꯄ꯭ꯂꯦꯠꯐꯣꯝꯗꯤ ꯑꯣꯏꯌꯦꯕꯀꯣ ꯗꯥꯟꯁꯀꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯑꯦ ꯍꯥꯏꯌꯦ ꯏꯆꯜꯂ ꯏꯅꯥꯎꯔ ꯃꯥꯅ ꯂꯟꯆꯦꯟꯕꯤ ꯍꯥꯏꯁꯦ ꯉꯁꯥꯏ ꯀꯃꯦꯟ ꯇꯧꯔꯛꯈꯤꯕꯗꯣ ꯑꯗꯣ ꯃꯌꯥꯝꯁꯨ ꯌꯦꯡꯁꯟꯁꯦ ꯗꯥꯟꯁ ꯐꯖꯕ ꯅꯨꯡꯉꯥꯏꯕ ꯌꯥꯎꯔꯝꯃꯗꯤ ꯑꯩꯈꯣꯏꯁꯨ ꯌꯦꯡꯕ ꯌꯥꯏꯀꯣ ꯑꯦꯟꯇꯔꯇꯦꯟ ꯇꯧꯕ ꯌꯥꯕ ꯆꯦꯅꯦꯜ ꯑꯃ ꯁꯦꯝꯃꯤ ꯍꯥꯏꯔꯤ ꯃꯃꯤꯡꯗꯨ ꯆꯦꯅꯦꯜ ꯃꯃꯤꯡꯗꯨꯕꯨ ꯈꯤꯇꯪ ꯌꯨꯅꯤꯛ ꯑꯣꯏꯈ꯭ꯔꯦꯅꯦ MS67 Pro Max ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯃꯤꯅ ꯊꯤꯕꯗ ꯈꯤꯇꯪ ꯋꯥꯅꯤ ꯑꯗꯨ ꯆꯦꯅꯦꯜ ꯃꯃꯤꯡꯗꯣ ꯕꯣꯏꯅꯤ ꯍꯥꯏꯔꯤ ꯅꯨꯄꯥ ꯃꯆꯥꯅꯤ ꯍꯥꯏꯔꯤ ꯑꯗꯨ ꯅꯠꯇꯕ ꯃꯃꯤꯡ ꯀꯔꯤ ꯐꯖꯕ ꯗꯥꯟꯁꯀ ꯃꯃꯤꯡꯒ ꯆꯥꯟꯅꯕ ꯀꯔꯤ ꯂꯩꯒꯦꯅ ꯑꯃ ꯁꯦꯝꯃꯒ ꯍꯣꯡꯗꯣꯛꯑꯒꯗꯤ ꯃꯤꯅ ꯍꯦꯛ ꯁꯔꯆ ꯊꯛ ꯇꯧꯅ ꯊꯤꯕꯗꯀꯣ ꯂꯥꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯆꯦꯅꯦꯜ ꯃꯃꯤꯡ ꯑꯃ ꯑꯣꯏꯍꯜꯂꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯒꯨꯝꯗꯅ ꯕ꯭ꯔꯣ ꯐꯣꯟꯒꯤꯗ ꯅꯠꯇꯕ ꯒꯥꯔꯤ ꯃꯆꯥ ꯕꯨꯂꯦꯠꯀ ꯀꯔꯤ ꯀꯔꯥꯁꯤꯡ ꯇꯥꯡꯈꯠꯄꯒꯤ ꯄꯥꯎ ꯑꯃ ꯇꯥꯖꯩ ꯃꯁꯤ ꯀꯔꯤ ꯃꯔꯝꯒꯤ ꯑꯣꯏꯒꯗꯕꯒꯦ ꯕ꯭ꯔꯣ ꯍꯥꯏ ꯒꯥꯔꯤ ꯃꯆꯥꯒꯨꯝꯕꯒꯤꯗꯤ ꯇꯥꯡꯈꯠꯄꯒꯤꯗꯤ ꯑꯩꯅꯗꯤ ꯇꯥꯗꯦ ꯒꯥꯔꯤꯒꯤꯗꯤ ꯑꯆꯧꯕꯒꯨꯝꯕꯗꯗꯤ ꯍꯣꯡꯊꯔꯛꯏꯅꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯃꯣꯏꯗ ꯆꯥꯎꯅ 25% 35% GST ꯂꯧꯔꯝꯕꯗꯣ ꯂꯧꯔꯛꯇꯕꯒꯤꯀꯣ ꯃꯃꯜꯕꯨ ꯍꯣꯡꯊꯔꯛꯏꯅꯤ ꯈꯔꯕꯨ ꯑꯗꯨ ꯒꯥꯔꯤ ꯃꯆꯥꯒꯤꯗꯤ ꯑꯩ ꯇꯥꯗꯦ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯀꯩꯅꯣ ꯇꯧꯔꯝꯃꯒꯁꯨ ꯄꯥꯎꯗꯤ ꯂꯩꯔꯝꯕꯁꯨ ꯌꯥꯏ ꯍꯥꯏꯕꯗꯤ ꯄꯣꯠꯁꯦꯀꯣ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯗ ꯃꯦꯅꯨꯐꯦꯛꯆꯔꯤꯡ ꯀꯩꯅꯣꯁꯤꯡꯁꯦ ꯐꯣꯟꯕꯨ ꯑꯣꯏꯔꯣ ꯑꯇꯣꯞꯄ ꯑꯦꯂꯦꯛꯇ꯭ꯔꯣꯅꯤꯛꯁ ꯀꯝꯄꯣꯅꯦꯟꯕꯨ ꯑꯣꯏꯔꯣ ꯁꯤꯁꯤꯡꯁꯦ ꯌꯥꯝ ꯐꯖꯅ ꯃꯦꯅꯨꯐꯦꯛꯆꯔ ꯇꯧꯅꯕ ꯍꯥꯏꯅꯗꯤ ꯀꯟꯅ ꯄ꯭ꯂꯥꯟ ꯃꯌꯥꯝꯒ ꯁꯦꯠꯑꯞ ꯇꯧꯔꯤ ꯑꯗꯣ ꯍꯥꯟꯅꯗꯒꯤ ꯂꯩꯔꯕ ꯀꯝꯄꯅꯤ ꯈꯔ ꯈꯛꯇꯅꯦꯕ ꯃꯄꯨꯡ ꯐꯥꯅ ꯇꯧꯔꯤꯁꯦ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯏꯚꯤ ꯃꯥꯔꯀꯦꯠꯁꯤꯡꯁꯦ ꯏꯚꯤꯗ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯀꯤ ꯀꯩ ꯍꯥꯏꯅꯤ ꯕꯦꯇ꯭ꯔꯤꯅ ꯆꯦꯟꯕ ꯑꯗꯨꯒꯨꯝꯕ ꯏꯂꯦꯛꯇ꯭ꯔꯤꯛꯀꯤ ꯕꯥꯏꯛꯀꯨꯝꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯤꯗ ꯑꯣꯏꯅ ꯐꯣꯀꯁ ꯇꯧ ꯂꯩꯕꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯇꯦꯔꯤꯐ ꯊꯝꯕꯒꯤꯔ ꯈꯪꯗꯦ ꯍꯥꯏ ꯇꯦꯔꯤꯐ ꯊꯝꯕꯁꯦ ꯏꯝꯄꯣꯔꯠ ꯇꯧꯁꯜꯂꯛꯄ ꯄꯣꯠ ꯈꯔꯗꯗꯤ ꯑꯗꯨꯝ ꯂꯩꯅꯦꯕꯀꯣ ꯃꯗꯨꯒꯤ ꯏꯝꯄꯦꯛꯇꯨ ꯌꯥꯝ ꯆꯥꯎꯅ ꯂꯩꯅꯦꯕ ꯑꯗꯣ ꯑꯣꯚꯔꯑꯣꯜꯗꯁꯨ ꯂꯥꯛꯀꯅꯤ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯅ ꯀꯩꯅꯣ ꯍꯥꯏꯅꯤ ꯏꯟꯗꯤꯌꯥꯗ ꯒꯥꯔꯤ ꯃꯆꯥ ꯁꯥꯕ ꯀꯝꯄꯅꯤ ꯑꯃ ꯂꯩꯔꯦ ꯍꯥꯏꯔꯁꯤ ꯍꯦꯔꯣ ꯍꯣꯟꯗꯥꯒꯨꯝꯕ TVS ꯀꯨꯝꯕꯁꯤ ꯂꯩꯔꯦꯅ ꯈꯜꯂꯁꯤ ꯑꯦꯛꯇꯤꯚꯥꯒ ꯁꯥꯔꯤꯕ ꯁꯨꯝꯕ ꯀꯝꯄꯅꯤꯁꯦ ꯍꯣꯟꯗꯥ ꯑꯦꯛꯇꯤꯚꯥꯒ ꯁꯥꯔꯤꯁꯦ ꯑꯗꯣ
ꯃꯣꯏꯒꯤ ꯄꯥꯔꯠ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯏꯟꯗꯤꯌꯥꯗꯒꯤꯗꯤ ꯂꯣꯏꯅ ꯁꯥꯕ ꯑꯣꯏꯔꯝꯃꯒꯗꯤ ꯑꯃꯨꯛꯀꯁꯨ ꯏꯝꯄꯦꯛ ꯊꯣꯏꯅ ꯂꯩꯔꯣꯏ ꯑꯗꯣ ꯁꯥꯗ꯭ꯔꯦ ꯍꯥꯏꯔꯒꯁꯨ ꯑꯗꯨꯒꯤ ꯔꯣ ꯃꯦꯇꯔꯤꯌꯦꯜꯗꯨ ꯃꯄꯥꯟꯗꯒꯤ ꯄꯨꯁꯜꯂꯛꯄ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯗꯒꯤ ꯄꯨꯁꯜꯂꯛꯄ ꯑꯣꯏꯇꯥꯔꯒꯗꯤ ꯌꯨ ꯑꯦꯁꯀꯤ ꯇꯦꯔꯤꯐꯁꯤꯅ ꯑꯗꯨꯝ ꯏꯝꯄꯦꯛ ꯇꯧꯍꯧꯗꯣꯏꯅꯤ ꯍꯧꯖꯤꯛ ꯌꯨ ꯑꯦꯁꯅ ꯇꯧꯔꯤꯁꯤ ꯄꯨꯔꯥ ꯑꯉꯛꯄꯤꯗꯅꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯄꯨꯝꯕꯗꯅꯤ ꯍꯥꯏꯇꯥꯔꯦ ꯃꯣꯏꯅ ꯇꯧꯔꯤꯁꯦ ꯃꯣꯏꯅ ꯁꯨꯄꯔ ꯄꯋꯥꯔꯗ ꯑꯗꯨꯝ ꯑꯣꯏ ꯂꯩ ꯌꯥꯅꯕ ꯍꯥꯏꯅꯅꯦꯕ ꯇꯧꯔꯤꯁꯦꯀꯣ ꯁꯨꯄꯔ ꯄꯋꯥꯔꯗꯣ ꯀꯨꯏꯅ ꯁꯥꯡꯅ ꯑꯣꯏ ꯂꯩ ꯌꯥꯅꯕ ꯑꯗꯨ ꯃꯣꯏ ꯃꯈꯥꯗ ꯊꯝꯅꯕ ꯍꯣꯠꯅꯕꯗ ꯀꯩꯗ ꯁꯨꯝ ꯇꯥꯕꯗ ꯖꯤꯑꯣ ꯄꯣꯂꯤꯇꯤꯛꯁꯇ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯇꯥꯔꯝꯒꯅꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯁꯔꯀꯥꯔ ꯊꯨꯒꯥꯏꯈꯤꯕ ꯄꯕ꯭ꯂꯤꯛ ꯀꯩꯅꯣ ꯂꯥꯛꯈꯤꯕ ꯁꯤꯚꯤꯜ ꯑꯟꯔꯦꯁ ꯂꯥꯛꯏꯕ ꯑꯗꯩꯗꯤ ꯃ꯭ꯌꯥꯟꯃꯥꯔꯗ ꯍꯥꯟꯅꯗꯒꯤ ꯇꯧ ꯂꯩꯔꯤꯕ ꯅꯦꯄꯥꯜꯗ ꯇꯧꯈ꯭ꯔꯤꯕ ꯑꯗꯩꯗꯤ ꯐ꯭ꯔꯥꯟꯁꯇ ꯇꯧꯈ꯭ꯔꯤꯕ ꯍꯟꯗꯛꯀꯤ ꯅꯧꯅ ꯚꯦꯅꯦꯖꯨꯂꯥꯗ ꯇꯧꯈ꯭ꯔꯤꯕ ꯑꯗꯨꯝ ꯃꯐꯝ ꯑꯌꯥꯝꯕꯗ ꯊꯣꯛꯏꯕ ꯀꯩꯅꯣ ꯃꯌꯥꯝꯁꯤꯡꯁꯦ ꯁꯔꯀꯥꯔ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯔꯤꯕ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒ ꯇꯧꯈ꯭ꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯏꯟꯗꯤꯌꯥꯗ ꯑꯗꯩꯗꯤ ꯄꯥꯀꯤꯁꯇꯥꯟꯗꯁꯨ ꯇꯧꯈ꯭ꯔꯤꯗꯣ ꯏꯝꯔꯥꯟ ꯈꯥꯟꯒ ꯖꯦꯜꯗ ꯂꯩꯈꯤꯕ ꯑꯗꯩꯗꯤ ꯏꯟꯗꯤꯌꯥꯗꯗꯤ ꯍꯣꯏ ꯉꯝꯍꯧꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯏꯟꯗꯤꯌꯥꯗꯁꯨ ꯀꯥꯏꯗꯦ ꯇꯧꯔꯝꯕꯖꯥꯠꯅꯤꯀꯣ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯃꯣꯏꯅ ꯀꯟꯇ꯭ꯔꯤꯁꯤꯡꯁꯦ ꯃꯣꯏꯒ ꯌꯥꯅꯗꯕ ꯃꯔꯨꯑꯣꯏꯅ ꯚꯦꯅꯦꯖꯨꯂꯥꯗ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯇꯧꯔꯤꯁꯤꯗꯤ ꯃꯣꯏꯒꯤ ꯚꯦꯅꯦꯖꯨꯂꯥ ꯍꯥꯏꯁꯦ ꯋꯥꯔꯜꯒꯤ ꯂꯥꯔꯖꯦꯁ ꯑꯣꯏꯜ ꯔꯤꯖꯥर्भ ꯂꯩꯕ ꯑꯩꯈꯣꯏ ꯏꯔꯥꯟꯗꯒꯤ ꯍꯦꯟꯅ ꯂꯩꯔꯤꯅꯦꯕꯀꯣ ꯑꯗꯣ ꯑꯃꯦꯔꯤꯀꯥꯅ ꯁꯦꯡꯁꯟ ꯊꯝꯖꯤꯟꯗꯅ ꯃꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯗꯒꯤ ꯀꯩꯅꯣꯁꯦ ꯊꯥꯎꯁꯦ ꯑꯝꯇ ꯂꯧꯊꯣꯛꯄ ꯌꯥꯍꯟꯗ꯭ꯔꯦ ꯊꯥꯎꯗꯣ ꯂꯧꯊꯣꯛꯄ ꯌꯥꯍꯟꯗ꯭ꯔꯦ ꯑꯗꯨꯒ ꯊꯤꯡꯖꯜꯂꯦ ꯃꯣꯏꯅ ꯌꯣꯟꯕꯗꯁꯨ ꯃꯤꯅ ꯂꯩꯕ ꯌꯥꯔꯣꯏꯅ ꯊꯤꯡꯖꯜꯂꯦ ꯑꯗꯨꯗꯨꯅ ꯉꯁꯥꯏꯒꯤ ꯏꯟꯐ꯭ꯂꯦꯁꯟꯁꯦ ꯑꯗꯨꯝ ꯋꯥꯡꯈꯠꯂꯛꯇꯅ ꯃꯣꯏꯒꯤ ꯄꯩꯁꯥ ꯄꯥꯏꯕ ꯂꯩꯕꯥꯛ ꯑꯣꯏꯗꯧꯅꯦꯕ ꯑꯩꯈꯣꯏ ꯁꯥꯎꯗꯤ ꯑꯔꯥꯕꯇ ꯀꯩꯗ ꯄꯥꯏꯔꯤ ꯁꯨꯃꯥꯏꯅ ꯁꯤꯗ ꯍꯦꯟꯅ ꯄꯥꯏꯒꯗꯧꯅꯦ ꯑꯗꯣ ꯃꯣꯏꯁꯦ ꯊꯤꯡꯖꯟ ꯊꯝꯕꯗꯨꯅ ꯌꯨ ꯑꯦꯁꯀꯤ ꯇꯦꯔꯤꯐꯇꯨꯅ ꯄꯥꯏꯗ꯭ꯔꯦ ꯑꯗꯣ ꯃꯣꯏꯒꯤ ꯏꯟꯐ꯭ꯂꯦꯁꯟ ꯔꯦꯠꯁꯤ 1000% ꯍꯦꯟꯅ ꯌꯧꯕꯒ ꯌꯥꯎꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯅ ꯁꯨꯝ ꯅꯍꯥꯟꯋꯥꯏ ꯈꯪꯍꯧꯕꯗ 250%. ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯏꯟꯐ꯭ꯂꯦꯁꯟ ꯔꯦꯠꯁꯦ 6%, 7%ꯗ ꯂꯩꯅꯦ ꯁꯤꯐꯥꯎꯗ ꯏꯟꯐ꯭ꯂꯦꯁꯟ ꯋꯥꯡꯉꯦꯅ ꯍꯥꯏꯅꯩꯅꯦꯕ ꯑꯗꯣ ꯃꯣꯏ 250 ꯌꯧꯈ꯭ꯔꯤꯅꯦꯕꯀꯣ ꯑꯗꯨꯗ ꯍꯦꯟꯅꯁꯨ ꯌꯧꯈ꯭ꯔꯤꯅꯦꯕ ꯑꯗꯨꯅ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯦ ꯋꯥꯍꯜꯂꯒ ꯊꯝꯕꯗꯣ ꯑꯗꯨꯝ ꯃꯣꯏ ꯍꯟꯗꯛ ꯇꯧꯔꯤꯕꯁꯤꯗꯩ ꯁꯔꯀꯥꯔ ꯍꯣꯡꯗꯣꯛꯑꯦ ꯃꯣꯏꯒꯤ ꯑꯣꯄꯣꯖꯤꯁꯟꯒꯤ ꯅꯨꯄꯤ ꯑꯃ ꯄ꯭ꯔesiꯗꯦꯟ ꯑꯣꯏꯍꯟꯅꯦꯅ ꯇꯧꯕꯗꯣ ꯑꯃꯦꯔꯤꯀꯥꯒ ꯌꯥꯅꯕ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯏꯔꯥꯡꯗꯨꯗꯤ ꯅꯝꯊꯈꯤꯕ ꯌꯥꯏ ꯑꯗꯨꯒ ꯃꯣꯏꯒꯤ ꯚꯦꯅꯦꯖꯨꯂꯥꯒꯤ ꯊꯥꯎꯒꯤ ꯀꯩꯅꯣꯁꯤꯡꯗꯨꯗꯤ ꯃꯣꯏꯒꯤ ꯃꯈꯨꯠꯇ ꯌꯨ ꯑꯦꯁ ꯑꯦꯅ ꯁꯤꯖꯤꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯕ ꯌꯥꯅꯕꯒꯤ ꯃꯑꯣꯡꯗꯨꯅꯦ ꯃꯣꯏꯅ ꯇꯧꯔꯤꯁꯦ ꯃꯥꯅꯦ ꯕ꯭ꯔꯣ ꯍꯧꯖꯤꯛ ꯏꯔꯥꯟꯁꯤ ꯆꯞꯄꯒꯅꯤ ꯂꯩꯔꯤꯁꯤ ꯔꯁꯤꯌꯥ ꯂꯩꯔꯤꯁꯤ ꯔꯁꯤꯌꯥ ꯆꯩꯅꯥꯒꯤꯅ ꯃꯊꯪ ꯁꯨꯝ ꯌꯦꯡꯈꯠꯂꯛꯄꯗ ꯑꯃꯦꯔꯤꯀꯥꯁꯤ ꯍꯧꯖꯤꯛ ꯉꯥꯎꯔꯕꯅꯦ ꯃꯥꯅꯤ ꯔꯁꯤꯌꯥ ꯃꯔꯨꯑꯣꯏꯅ ꯔꯁꯤꯌꯥꯗꯤ ꯅꯠꯇꯦ ꯆꯩꯅꯥꯅ ꯁꯨꯄꯔ ꯄꯋꯥꯔ ꯑꯣꯏꯔꯛꯄ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯆꯩꯅꯥꯁꯤ ꯌꯥꯝ ꯐꯖꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯤꯕ ꯀꯟꯇ꯭ꯔꯤꯅꯤ ꯍꯥꯏꯇꯥꯔꯦ ꯃꯣꯏꯒꯤ ꯀꯩꯅꯣꯁꯦ ꯀꯔꯦꯟꯁꯤꯁꯦ ꯁꯨꯝ ꯖꯤꯑꯣ ꯄꯣꯂꯤꯇꯤꯛꯁ ꯅꯩꯅꯕ ꯀꯥꯡꯕꯨꯅ ꯍꯥꯏꯕꯗ ꯃꯣꯏꯒꯤ ꯀꯔꯦꯟꯁꯤꯁꯦ ꯁꯝꯅ ꯍꯥꯏꯔ ꯀꯥꯟꯗ ꯃꯣꯏꯒꯤ ꯂꯨꯄꯥ ꯑꯃꯒ ꯏꯟꯗꯤꯌꯥꯒꯤ ꯂꯨꯄꯥ 5ꯒ ꯃꯥꯟꯅꯒꯗꯕꯁꯦ ꯃꯣꯏꯅ ꯍꯟꯊꯍꯜꯂꯀꯥꯟꯗ ꯏꯟꯗꯤꯌꯥꯒꯤ ꯂꯨꯄꯥ 7 ꯅꯠꯇ꯭ꯔꯒ 8ꯒ ꯃꯥꯟꯅꯍꯜꯂꯒ ꯊꯝꯃꯤꯅꯦꯕ ꯀꯔꯦꯟꯁꯤꯁꯦ ꯚꯦꯂꯨꯁꯦ ꯄꯤꯛꯊꯍꯜꯂꯒ ꯃꯔꯝꯗꯤ ꯃꯣꯏꯒ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯅ ꯇ꯭ꯔꯦꯠ ꯇꯧꯕ ꯉꯝꯅꯕ ꯍꯥꯏꯇꯥꯔꯦ ꯃꯣꯏꯒꯤ ꯀꯔꯦꯟꯁꯤꯁꯤꯅ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯆꯥꯎꯈꯤ ꯇꯥꯔꯒꯗꯤ ꯌꯨ ꯑꯦꯁ ꯑꯦꯒꯤ ꯗꯣꯂꯔꯒ ꯃꯥꯟꯅꯈꯤ ꯇꯥꯔꯒꯗꯤ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯅ ꯃꯣꯏꯗꯒꯤ ꯃꯣꯏꯅ ꯁꯥꯔꯤꯕ ꯃꯣꯏꯅ ꯄꯨꯊꯣꯛꯏꯕ ꯆꯩꯅꯥꯗ ꯄꯨꯊꯣꯛꯇꯕ ꯄꯣꯠ ꯑꯝꯇ ꯂꯩꯇ꯭ꯔꯦꯅꯀꯣ ꯃꯣꯏꯅ ꯑꯦꯛꯁꯄꯣꯔꯠ ꯇꯧꯔꯤꯕ ꯄꯣꯠ ꯃꯌꯥꯝꯁꯦ ꯀꯟꯇ꯭ꯔꯤ ꯃꯌꯥꯝꯒ ꯇ꯭ꯔꯦꯠ ꯇꯧꯕꯒꯤ ꯀꯩꯅꯣꯁꯦ ꯋꯥꯠꯄꯅꯤꯅ ꯑꯗꯨꯃꯥꯏꯅ ꯃꯣꯏꯒꯤ ꯃꯅꯤꯒꯤ ꯚꯦꯂꯨꯁꯦ ꯆꯥꯏꯅꯤꯁ ꯌꯨꯋꯥꯟ ꯍꯥꯏꯁꯦ ꯁꯤꯐꯥꯎꯗ ꯍꯟꯊꯍꯜꯂꯒ ꯊꯝꯃꯦꯅ ꯍꯥꯏꯅꯦꯕ ꯑꯗꯣ ꯅꯣꯡꯃꯗꯤ ꯃꯣꯏ ꯑꯗꯨꯒꯤ ꯑꯩ ꯁꯤꯒꯤ ꯇꯥꯡꯀꯛꯁꯦ ꯌꯧꯔꯒꯗꯤ ꯌꯥꯔꯦꯅ ꯈꯜꯂꯛꯄ ꯃꯤꯀꯨꯞꯇ ꯃꯣꯏꯁꯦ ꯐꯨꯗꯣꯔꯛꯀꯗꯣꯏꯅꯦ ꯍꯥꯏꯇꯥꯔꯦ ꯁꯨꯄꯔ ꯄꯋꯥꯔꯗꯤ ꯃꯣꯏꯁꯨ ꯑꯗꯨꯝ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯑꯣꯏꯔꯕꯅꯤ ꯌꯨ ꯑꯦꯁ ꯑꯦꯒ ꯄꯥꯟꯅꯕꯗꯕꯨꯗꯤ ꯈꯔꯕꯨꯗꯤ ꯋꯥꯠꯈꯤꯅꯤ ꯑꯗꯣ ꯃꯣꯏ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯅꯗꯤ ꯏꯟꯗꯤꯌꯥꯅꯒꯗꯤ ꯔꯁꯤꯌꯥꯅꯒꯗꯤ ꯄꯥꯛ ꯍꯥꯏꯖꯟꯕꯒꯗꯤ ꯉꯝꯃꯔꯣꯏꯕ ꯒ꯭ꯔꯤꯟ ꯁꯤꯖꯟꯁꯨ ꯂꯧꯅꯕ ꯂꯧꯔꯤ ꯂꯥꯟꯒꯤ ꯃꯐꯝ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯕ ꯗꯤꯐꯦꯟꯁꯀꯤꯗ ꯍꯥꯏ ꯍꯣꯏ ꯒ꯭ꯔꯤꯟꯂꯦꯟ ꯂꯧꯁꯤꯟꯅꯕ ꯍꯣꯠꯅꯔꯤꯁꯤꯅ ꯃꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯑꯦꯠꯂꯥꯟꯇꯤꯛ ꯑꯣꯁꯤꯟꯗ ꯑꯗꯩꯗꯤ ꯃꯣꯏꯒꯤ ꯑꯃꯦꯔꯤꯀꯥꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯑꯗꯨ ꯂꯧꯁꯤꯜꯂꯒꯗꯤ ꯈꯨꯗꯣꯡꯆꯥꯕ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯃꯇꯝꯗꯨꯗ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯐꯪꯉꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯇꯥꯕꯗ ꯋꯥꯔꯤꯗ ꯖꯋꯥꯍꯔꯂꯥꯜ ꯅꯦꯍꯔꯨꯅ ꯚꯜꯂꯥꯚꯥꯏ ꯄꯇꯦꯜꯅ ꯃꯅꯤꯄꯨꯔꯒꯤ ꯀꯕꯣ ꯚꯦꯂꯤꯒ ꯑꯟꯗꯃꯥꯟ ꯅꯤꯀꯣꯕꯔ ꯑꯥꯏꯂꯦꯟꯒ ꯑꯣꯟꯅ ꯊꯣꯛꯏꯒ ꯍꯥꯏꯁꯦ ꯑꯟꯗꯃꯥꯟ ꯅꯤꯀꯣꯕꯔ ꯑꯥꯏꯂꯦꯟꯁꯦ ꯂꯧꯁꯤꯜꯍꯧꯕꯗꯨꯅ ꯑꯟꯗꯃꯥꯟ ꯅꯤꯀꯣꯕꯔ ꯑꯥꯏꯂꯦꯟꯁꯤꯗꯒꯤ ꯃꯅꯥꯛꯇ ꯐꯥꯎꯔꯒ ꯆꯩꯅꯥꯒꯤ ꯇ꯭ꯔꯦꯠ ꯑꯦꯟ ꯇꯧꯔꯤꯕ ꯖꯍꯥꯖ ꯃꯌꯥꯝꯁꯦ ꯂꯣꯏ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯅꯤꯅ ꯉꯁꯤꯐꯥꯎꯗ ꯏꯟꯗꯤꯌꯥ ꯆꯩꯅꯥꯅ ꯈꯨꯠ ꯊꯥꯅꯤꯡꯉꯁꯨ ꯑꯃꯨꯛ ꯍꯜꯂ ꯂꯩꯔꯤꯁꯦ ꯀꯩꯒꯤꯅꯣ ꯃꯣꯏꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯑꯣꯏꯔꯤꯕ ꯂꯝꯕꯤꯗꯣ ꯁꯃꯨꯗ꯭ꯔꯒꯤ ꯂꯝꯕꯤꯗꯣ ꯏꯟꯗꯤꯌꯥꯅ ꯕ꯭ꯂꯣꯛ ꯇꯧꯁꯟꯈ꯭ꯔꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯂꯛꯀꯅꯤꯅ ꯑꯗꯨꯃꯥꯏꯅ ꯒ꯭ꯔꯤꯟꯂꯦꯟꯁꯦ ꯂꯧꯁꯤꯟꯈꯤ ꯇꯥꯔꯗꯤ ꯔꯁꯤꯌꯥꯗ ꯀꯩꯗ ꯀꯥꯎꯟꯇꯔ ꯇꯧꯕ ꯃꯇꯝꯗ
ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯖꯤꯑꯣ ꯄꯣꯂꯤꯇꯤꯛꯁꯁꯤꯗꯤ ꯌꯥꯝ ꯌꯥꯝꯈ꯭ꯔꯦ ꯆꯥꯎꯔꯦ ꯁ꯭ꯀꯣꯞꯁꯦ ꯑꯩꯈꯣꯏꯅ ꯅꯩꯅꯔꯨꯔꯗꯤ ꯑꯗꯨ ꯑꯗꯨꯃꯥꯏꯅ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯈꯨꯗꯣꯡꯆꯥꯕ ꯌꯦꯡꯕ ꯉꯥꯛꯇꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯃꯦꯔꯤꯀꯥꯅꯗꯤ ꯃꯇꯝ ꯈꯔꯗꯤ ꯑꯣꯏꯈꯤꯅꯤ ꯁꯨꯄꯔ ꯄꯋꯥꯔꯁꯦ ꯑꯩ ꯋꯥꯈꯜꯗ ꯑꯗꯩ ꯈꯔ ꯂꯩꯔꯒꯗꯤ ꯌꯥꯝ ꯀꯨꯏꯅ ꯁꯥꯡꯅꯗꯤ ꯆꯠꯇꯧ ꯃꯥꯟꯗ꯭ꯔꯦ ꯆꯥꯏꯅꯥꯁꯨ ꯐꯖꯅ ꯕꯨꯝ ꯇꯧꯔꯛꯏꯕ ꯀꯩꯅꯣꯅꯦꯕ ꯏꯀꯣꯅꯣꯃꯤꯁꯦ ꯏꯟꯗꯤꯌꯥꯗꯤ ꯌꯥꯝ ꯀꯟꯅ ꯇꯧꯗꯦꯗ ꯃꯌꯥꯝꯅ ꯁꯨꯝ ꯄꯪꯍꯥꯏ ꯍꯥꯏꯅꯕ ꯋꯥꯅꯤ ꯐꯣꯔꯠ ꯂꯥꯔꯖꯦꯁ ꯑꯣꯏꯗꯣꯏꯔꯥ ꯐꯤꯐ ꯂꯥꯔꯖꯦꯁ ꯑꯣꯏꯗꯣꯔꯦꯅ ꯍꯥꯏꯁꯦ ꯏꯟꯗꯤꯌꯥꯒꯤ ꯏꯀꯅꯃꯤꯁꯤ ꯑꯩꯗꯤ ꯌꯥꯝ ꯋꯥꯠꯂꯤ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯈꯟꯕꯗ ꯃꯤ ꯌꯥꯝꯗ꯭ꯔꯦ ꯍꯥꯏ ꯍꯣꯏ ꯃꯤ ꯌꯥꯝꯗ꯭ꯔꯦ ꯃꯤ ꯑꯗꯨꯝ ꯊꯦꯡꯖꯤꯜꯂꯛꯄꯒꯤ ꯃꯤ ꯊꯣꯛꯅꯈ꯭ꯔꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯁꯨꯝ ꯊꯦꯡꯖꯤꯜꯂꯒ ꯂꯥꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯕꯅꯦ ꯌꯦꯡꯉꯁꯦ ꯅꯍꯥꯟꯁꯨ ꯂꯥꯏꯚ ꯂꯣꯏꯁꯜꯂꯝꯗꯥꯏꯗ ꯄꯨꯡ 12:30 ꯇꯥꯔꯀꯥꯟꯗ ꯆꯪꯉꯛꯄ ꯃꯌꯥꯝ ꯌꯥꯎꯋꯦ ꯑꯗꯨꯅ ꯂꯣꯏꯁꯤꯜꯂꯒꯦꯅ ꯇꯧꯔꯀꯥꯟꯗ ꯂꯥꯏꯚ ꯂꯣꯏꯁꯤꯜꯂꯒꯦꯁꯨ ꯍꯥꯏ ꯉꯝꯗꯒꯨꯝ ꯇꯧꯗꯅ ꯐꯅꯌꯥꯝ ꯆꯣꯟꯊꯗꯅꯒ ꯂꯩꯕ ꯌꯥꯎꯋꯦ ꯊꯦꯡꯉꯁꯨ ꯑꯗꯨꯝ ꯂꯥꯛꯄꯗꯤ ꯂꯥꯛꯄꯅꯤ ꯌꯦꯡꯉꯁꯤ ꯌꯥꯝ ꯂꯥꯛꯄ ꯌꯥꯝ ꯂꯥꯛꯇꯕ ꯑꯗꯣ ꯑꯔꯥꯛꯄ ꯈꯔ ꯑꯗꯨꯝ ꯑꯩꯈꯣꯏ ꯈꯔꯁꯨ ꯑꯗꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯉꯁꯤꯗꯣ ꯑꯗꯨꯝ ꯂꯣꯏꯁꯤꯟꯈꯤꯕꯁꯨ ꯌꯥꯏ ꯍꯧꯖꯤꯛ ꯐꯥꯎꯗ ꯂꯥꯏꯚ ꯊꯥꯔꯛꯏꯁꯤ ꯄꯨꯡꯈꯥꯏ ꯑꯃ ꯍꯧꯖꯤꯛ ꯆꯞ ꯆꯥꯅ 29 ꯃꯤꯅꯤꯠꯁ ꯐꯥꯔꯦ ꯑꯗꯨꯅ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯊꯥꯔꯒ ꯑꯗꯨꯝ ꯌꯦꯡꯉꯁꯤ ꯍꯥꯏꯇꯥꯔꯦ ꯃꯤ ꯂꯥꯛꯇ꯭ꯔꯦ ꯃꯤ ꯂꯥꯛꯇ꯭ꯔꯦ ꯍꯥꯏꯅ ꯃꯤ ꯌꯥꯝꯗ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯤ ꯏꯅꯥꯎꯁꯤꯅ ꯍꯥꯏꯇꯥꯔꯦ ꯀ꯭ꯂꯥꯁ 8 ꯇꯝꯃꯦ ꯍꯥꯏꯌꯦ ꯃꯥꯒꯤ ꯆꯦꯅꯦꯜꯅꯤ ꯑꯃ ꯂꯩꯔꯤꯁꯦ ꯃꯌꯥꯝ ꯑꯝꯇ ꯌꯦꯡꯕꯤꯌꯣꯅ ꯍꯥꯏꯔꯤ ꯑꯟꯖꯂꯤꯌꯟ ꯍꯥꯏꯅ ꯂꯟꯆꯦꯟꯕꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯉꯁꯥꯏꯗꯒꯤ ꯂꯟꯆꯦꯟꯕꯤꯅ ꯍꯥꯏꯔꯤꯁꯦ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯩꯗꯤ ꯒ꯭ꯌꯥꯟ ꯁꯨꯡꯇꯥ ꯇꯥꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯊꯥꯗꯣꯏꯗꯣ ꯀꯥꯏꯗ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯂꯥꯛꯅꯔꯣ ꯃꯌꯥꯝ ꯍꯥꯏ ꯍꯣꯏ ꯃꯁꯤꯁꯦ ꯉꯟꯅ ꯊꯥꯕꯒꯤ ꯆꯪꯉꯛꯇꯣꯏꯖꯥꯠꯂꯥ ꯈꯪꯗꯦ ꯑꯩꯗꯤ ꯈꯔ ꯈꯔ ꯊꯦꯡ ꯄꯨꯡ 12 ꯃꯈꯥꯏꯒ ꯇꯥꯔ ꯊꯥꯕꯗꯨꯗ ꯊꯥꯔꯝꯈꯤꯔꯣꯏ ꯀꯥꯏꯅꯒ ꯂꯩꯊꯣꯛꯄꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯉꯁꯤꯗꯤ ꯄꯨꯡ 9 ꯍꯧꯖꯤꯟꯕꯗꯨꯗꯀꯣ ꯉꯁꯥꯏꯗꯨꯅꯦ ꯍꯥꯏꯔꯤꯌꯦ ꯑꯣ ꯑꯩꯒꯤ ꯁꯤꯁꯇꯔꯅꯦ ꯍꯥꯏꯗꯣ ꯑꯩ ꯕ꯭ꯔꯗꯔꯁꯤꯒꯤ ꯏꯆꯟꯅꯨꯄꯤꯅꯤ ꯍꯥꯏꯈꯤꯕꯅꯤ ꯂꯟꯆꯦꯟꯕꯤ ꯍꯥꯏꯁꯦꯅ ꯑꯩꯅ ꯂꯟꯆꯦꯟꯕꯤ ꯍꯥꯏꯁꯤꯕꯨ ꯀꯅꯥꯅꯣ ꯀꯩ ꯍꯥꯏꯅꯣ ꯃꯃꯤꯡꯁꯦ ꯂꯟꯆꯦꯟꯕꯤ ꯍꯥꯏꯅ ꯑꯅꯤ ꯑꯍꯨꯝꯂꯛ ꯇꯧꯁꯜꯂꯛꯄꯗꯨꯗ ꯑꯩꯁꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯅ ꯍꯥꯏꯔꯨꯕꯗꯨꯗ ꯍꯥꯏꯔꯛꯈꯤꯕꯅꯤ ꯍꯥꯏ ꯍꯥꯏ ꯑꯟꯖꯂꯤ ꯑꯁ ꯃꯤꯠꯁꯦ ꯄꯥꯡꯕꯕꯨ ꯉꯝꯃꯛꯇ꯭ꯔꯦꯗ ꯎꯏꯒꯦ ꯇꯧꯈꯠꯂꯛꯑꯦ ꯂꯟꯆꯦꯟꯕꯤ ꯄ꯭ꯂꯁ ꯊꯧꯗꯥꯡ ꯁꯥ ꯑꯩꯈꯣꯏꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯦꯍꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯗꯤ ꯇꯧꯗꯤ ꯇꯧꯔꯛꯏ ꯑꯗꯨꯃꯥꯏꯅ ꯄ꯭ꯂꯁ ꯊꯥꯕꯤ ꯄ꯭ꯂꯁ ꯀꯥꯏꯅ ꯍꯥꯏꯔꯒ ꯇꯧꯕꯁꯦ ꯑꯅꯧꯕ ꯐꯣꯟ ꯑꯝꯇ ꯍꯥꯏꯕꯤꯔꯛꯎ ꯂꯨꯄꯥ 10,000 ꯂꯩꯕ 5G 10,000ꯃꯨꯛꯀꯤ ꯃꯅꯨꯡꯗꯁꯨ ꯂꯩꯕ 5Gꯗ ꯑꯅꯧꯕ ꯌꯥꯝꯅꯕꯨ ꯂꯣꯟꯆꯄꯨ ꯇꯧꯈꯤꯗꯦꯗ ꯅꯤꯡꯁꯤꯡꯕꯗ ꯊꯣꯛꯄꯇꯦ ꯆꯩꯗꯣ 10,000ꯒꯤ ꯆꯥꯡꯁꯤꯗꯩꯁꯤꯗ ꯁꯦꯝꯁꯪꯒꯤ F06 ꯀꯥꯏꯅ F05 ꯀꯥꯏꯅ ꯂꯩꯕꯅꯤ M05 ꯀꯥꯏꯅ ꯑꯗꯨꯝꯕꯗꯨꯗꯤ 5Gꯗꯤ ꯑꯣꯏꯕꯅꯤ 10,000 ꯃꯅꯨꯡꯗ ꯑꯗꯨꯝꯕꯗꯨꯗꯤ ꯐꯠꯇꯦꯗ ꯂꯩꯍꯟꯅꯤꯡꯗꯦ ꯁꯖꯦꯁ ꯇꯧꯕ ꯌꯥꯕ ꯐꯣꯟꯁꯤ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇꯦ ꯂꯨꯄꯥ 10,000ꯒꯤ ꯔꯦꯟꯖꯁꯤꯗꯩꯁꯤꯗ ꯑꯥꯏ ꯑꯦꯝ ꯁꯣꯔꯤ ꯍꯥꯏꯔꯣ ꯀꯩꯒꯤꯅꯣꯅꯦ ꯅꯪ ꯁꯣꯔꯤ ꯁꯣꯔꯤꯅ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯑꯥꯏ ꯑꯦꯝ ꯁꯣꯔꯤꯒ ꯍꯥꯏꯁꯤꯕꯨ ꯀꯔꯤ ꯑꯀꯥꯏꯕ ꯇꯧꯈ꯭ꯔꯒꯦꯅꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯣꯔꯤ ꯍꯥꯏꯅꯤꯡꯉꯥꯏ ꯀꯩꯝ ꯂꯩꯇꯦ
I am Roblox nang kailangan hay. Ma kaigino khangde man I am sorry nice. Kari akaiba kari asoiba tawkrabjano. Soigiba sorry haiba yaba kai thabak yaukre aidi khangde. Sigma boy. Sigma boy ra sigma girl ra. Sigma boy ni hari. Akam salebo. Min kale. Kaigino masih dengan tanah. Sigma boy. Khomo hari ini. Sigma boy ha. Kaigino khumde sibo lumme ha. Lumu hai ra kam hari. Mayamsu yam lakte aigi live se ngakang loisan tare. Amuka bu tharake ko mayam. Naik dari kamu ngakang dari kamu tharake. Redmi Note 15 5G se kamu buge haibiro bro ID pame hai. ꯑꯩꯗꯤ ꯀꯩꯅꯣ ꯁꯩꯗꯣ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯗꯤ ꯑꯩꯒꯤ ꯑꯣꯏꯕ ꯄꯔꯁꯣꯅꯦꯜ ꯑꯣꯄꯤꯅꯤꯌꯟ ꯍꯥꯏꯖꯧ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩ ꯔꯤꯀꯃꯦꯟ ꯇꯧꯅꯤꯡꯗꯦ ꯃꯥꯒꯤ ꯕꯖꯦꯠꯇꯨꯁꯨ ꯀꯌꯥ ꯂꯩꯇꯦ ꯍꯧꯖꯤꯛ ꯑꯩ ꯆꯞ ꯆꯥꯕ ꯈꯪꯗꯦ ꯔꯤꯀꯃꯦꯟ ꯇꯧꯅꯤꯡꯗꯦ ꯍꯥꯏꯁꯦ ꯗꯤꯖꯥꯏꯟ ꯐꯖꯩꯕꯀꯣ ꯃꯥꯁꯦ ꯑꯗꯨꯝ ꯁ꯭ꯄꯦꯁꯤꯐꯤꯀꯦꯁꯟꯒꯗꯤ ꯑꯗꯨꯝ ꯌꯥꯏꯑꯕ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯑꯗꯨꯝ ꯑꯣꯏ ꯍꯥꯏꯕꯀꯣ ꯑꯗꯨꯝ ꯅꯣꯔꯃꯦꯜ ꯌꯨꯖꯔꯒꯨꯝꯕ ꯑꯃꯒꯤꯗꯃꯛꯇꯗꯤ ꯑꯗꯨꯝ ꯃꯣꯏꯁꯦ ꯁꯣꯐꯋꯦꯌꯔ ꯌꯨꯖꯔ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯦ ꯈꯔ ꯐꯠꯇꯦꯕ ꯁꯣꯐꯋꯦꯌꯔ ꯑꯞꯗꯦꯠꯀꯨꯝꯕꯒꯁꯨ ꯀꯌꯥ ꯂꯥꯛꯀꯟꯗꯦꯕꯀꯣ ꯑꯗꯨꯒ ꯃꯣꯏꯒꯤ ꯀꯦꯃꯦꯔꯥꯁꯦ ꯁꯦꯡꯉꯛꯇꯕꯤꯁꯨ ꯄꯤꯔꯀꯥꯟꯗ ꯑꯗꯨꯒꯨꯝꯕꯗꯨꯒꯤ ꯈꯜꯂꯒꯗꯤ ꯑꯩꯁꯦ ꯑꯩꯒꯤ ꯑꯣꯏꯕ ꯄꯣꯏꯟꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯑꯗꯨꯒꯤ ꯕꯖꯦꯠ ꯔꯦꯟꯖ ꯑꯇꯣꯞꯄꯒꯤ ꯍꯥꯏꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯑꯩ ꯑꯪꯒꯜꯗ ꯉꯥꯏꯈꯣ ꯉꯥꯏꯈꯣ ꯍꯥꯏꯔꯤ ꯋꯦꯠ ꯍꯥꯏꯅ ꯑꯩ ꯂꯥꯏꯚꯁꯦ ꯑꯃꯨꯛꯀ ꯊꯥꯔꯛꯀꯦ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯀꯥꯟꯗ ꯑꯃꯨꯛ ꯊꯥꯔꯛꯀꯦ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪ ꯃꯤꯅꯤꯠ 5-10ꯇꯪ ꯑꯩ ꯂꯥꯏꯚꯁꯦ ꯑꯝꯇꯪ ꯂꯣꯏꯁꯤꯜꯂꯒꯦ ꯑꯃꯨꯛꯀ ꯊꯥꯔꯛꯀꯦ ꯃꯌꯥꯝ ꯆꯪꯁꯤꯟꯕꯤꯔꯛꯑꯣ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯍꯥꯏꯔꯤꯅꯦ ꯑꯣ ꯅꯣ ꯀꯩꯒꯤꯅꯣ ꯑꯣ ꯅꯣ ꯍꯥꯏꯁꯤꯕꯣ ꯋꯥꯠ ꯅꯣ ꯅꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯃꯥꯏ ꯀꯃꯦꯟꯁꯦ ꯅꯣ ꯅꯣ ꯌꯨ ꯀꯔꯤꯅꯣ ꯑꯃ ꯀꯣꯃꯦꯗꯤꯒꯤ ꯑꯃ ꯂꯩꯕꯗꯣ ꯑꯁꯥꯝꯒꯤꯔꯥ ꯀꯩꯅꯣꯔꯣꯝꯗ ꯕꯦꯡꯒꯣꯜꯂꯣꯝꯒꯤꯔꯥ ꯀꯩꯅꯣꯝ ꯂꯩꯕꯅꯦ ꯀꯔꯤ ꯀꯣꯃꯦꯗꯤꯒꯤ ꯁꯤꯔꯤꯁ ꯑꯃ ꯂꯩꯕꯗꯨꯗ ꯃꯌꯥꯝ ꯊꯦꯡꯅꯔꯝꯕꯅꯤ ꯐꯦꯁꯕꯨꯛꯇ ꯃꯇꯤꯛꯇꯤ ꯍꯥꯞꯄꯛꯇꯣ ꯌꯨ ꯊꯤꯡ ꯃꯥꯏ ꯏꯪꯂꯤꯁ ꯏꯁ ꯂꯨꯖ ꯍꯥꯏꯅ ꯇꯧꯕꯗꯣ from my babyhood I cry in English I jump in English ꯍꯥꯏꯅ ꯇꯧꯕ ꯑꯃ ꯂꯩꯕꯅꯦ I am cry ꯍꯥꯏꯔꯤꯅꯦ don't cry I am again ꯂꯥꯏꯐꯁꯦ ꯑꯃꯨꯛꯀ ꯊꯥꯔꯛꯀꯦ